Akashvani Imphal Thokchom Paugi Sakta Sakta Masida Pambi Makhal Singak Senbamadi Lomi Singda Sakti Piba Haiba Hiramda Zati Thaki Workshop Malemgi Umang Kanbanumit ISIBS Kamari Lenaba E Pau Pomada Nakadaba Niom Sing Paumi Singda Kangan Begi Thoram World Oral Health Day Numit Tarani Chathagadaba Lairik Mela Amasung Paugi Saktamda Sandel Zilagi Pauda ICAR Krishi Bigyan Kendra KVK Imphal West Surasanpur Sandel Technopol Amadi Ukrulna Sinduna Nombagi Oiba Zati Thaki Workshop Ama Lamphel Patalaiba ICAR KVK Imphal Westa Irai Numita Pangthoki Pambi Makhal Singak Senbamadi Lomi Singde Hena Sakti Piba Haipe Hiramda Pangthokiba Workshop Aduta Wa Ngangbada Imphal West ki Deputy Commissioner Mayang Lambam Rajkumar Nahai Lamdam asigi miyoi khutingmak sahi humbudragi mamangdadi lau singuga mari lenaba thabak torami matamgi ahong matung ina lau singu amadi masiga mari lenaba thabak toba misingi sang hantarakli mahagna hai Yung khutingmak farmer da depend tawgurune lau singu activity tawma ngasi lagi na sahi 60-70 gi mamangdadi ulale every family is farming activity tawmani haina highly 99% masi kasi dari saya pun mengalami memang dari percentage kerana soalnya antara mana, objek 50 to 60% memberi farming activities dan maksud kerana ni remaining sina actual farming activities kau kerana masih cuma hingga terlalu, but chance kerana farming related reports dia kau produkter dia ada, adalah institutions macam ni yang kau nak tahu fokus kau boleh yang berjaya ni, hari ini kau nak tahu betul. Masih dari segi kerana turun kalau ada kan jadi, mereka yang ada 12 farmers yang kerana no hay sekali. Kalau pun mengikuti stage orang ini saya rasa, maksudnya department sing dari tiga tahun support sing si, maksud itu cak mana berthakka hay jadi service sector dari itu ira, manufacturing dari itu ira, agriculture and its allied activities dari itu sector sing itu farmer itu atau apa individual sing dapat itu apa mereka mau bukan masuk magi agricultural activity dari family ko support करना बा कोनर को मतलब दा जाना भी इन लोगों के पैसा से बता कासो ये ताकनी Malemgi Umang Kanbanumit Manipur dasu Irai Numita Pangthoki Umang amasung Sinjak Haiba Hiramda Imphal gi Hotel Classic Ground da Pangthoki ba thorom da saruk yaraduna Raijagi Chief Conservator of Forest Anurag Baspain Hai Aikhoi miyoi bana sakot thaurangi thabak thorom sing packet pada umang kokthokpagi chanabi ama leiribasi hongdoksi yariba makhai umang kana bohonasi hingnabagi damak miyoi bana upal wapal tangai phade umang leitrabadi chinjak phangba wana thokani mahangna hai I appeal to everybody that the forest, whichever or the trees in your surrounding, in your premises, in your neighborhood, let us look at and let us see what benefits it is providing to you, to all of you or to all of us, and then we have to see whether it is to be removed or not. That is my appeal. Let us not think of all those legal jargons or the legal, that it is reserved forest, it is protected forest, or it is unclassed forest. Don't worry about these things. I would appeal everybody, keep your area green, because as much as the greenery would be available to all of us, then we will be having better life, better health, and the trees which are there, certainly they will contribute to the food security for all of us. All Manipur Working Journalists Union Amzuna Manipur State Aids Control Society Max ka kusam naraga ISIBS ka mari lenana I pau phomata ngak na sarkadaba niyom singi matangda paumi singi oipa punna khangminabagi thoramama yumja kaisa numita pangthoki Imphal gi Manipur Press Club ki Loktak Hall da pangthokiba thoramatuda Max ki Project Director Samim Ahmad Shan hai ISIBS ka sagona dune hingliba miyoi singbu karamna loiragani amadi makhoi gi maming matha leifamna singba yauna maruoiba record sing karamna thamgani record sing adu miyam da khanganba amadi haidokpa yabra haibadu kupna khangjinba tangai phade mahagna hai HIV haiba sequina virus ni aduga AIDS haiba sina virus na haliba adu syndrome du neba adu sigi sita koina
कोइना पाउ से पीबा मतंदा कोइ प्रेस काउंसिल ऑफ इंडिया ना कोइ एथिक्स गाइडलाइन का सेमी अदुई मतुंगा इवन कोइ डाटा प्रोटेक्शन गाइडलाइन काइना सुले सिगी डाटा प्रोटेक्शन गाइडलाइन से सिगी नेशनल एक्स कंट्रोल ऑर्गेनाइजेशन का सेवा सिगी डाटा प्रोटेक्शन गाइडलाइन सिगी मतुंगा सो डाटा से कनादा शेयर तो बिया कम है तो प्रोटेक्ट होगनी मणिपुर एचआईवी पॉजिटिव ओइबा मसिंग से असुले लाइव डेटा से फील्ड लाई से कोइना माइ लाई है मतंदा फील्ड की फंक्शनरीज मखैसिंग से रिपोर्ट सबमिट तौरी सिगी रिपोर्ट से मोय की ऑफिस से क्रम हाई थम्बनी रिपोर्ट से एनी टेबल अमदे सुमाय तहला थम्बे याब्रा मी अमदे शेयर तो याब्रा पॉजिटिव ओइरबा मी लिस्ट से तो याब्रा अदगी असिगी अखोय द पाइबा कंप्यूटर से अखोय मिंगोन शेयर तो याब्रा सी मैम मागी अम लेजरीबा अदुना इवन अखोय की ऑफिस दा फावबा शॉर्ट साइड ना अखोय की एनालिसिस की अखोय की पोर्टल लेबा तुमाय तो दरा नुती की अखोय की मागी शॉर्ट साइड ना मागी पोर्टल में लेबी अखोय की एचआईवी सिदा सिगी शॉर्ट सि फावबा मसा यूजर से याम सेंसिटिव ओइगे है मतंदा सिजन डिक्लेरेशन यावे अइना हान पोट से अइ खक्की सिजन नंगाय नि गाय हाइदि असुकी मते पेन सेंसिटिव ओइ हाइदार अदुना पेन रिपोर्ट तो मतंदा मागी से पेना यारि मखै वखन नुआय होइदबो मोंगा अदुगा पिक्चर से पेना हाप मतम सिदा याम डिसहार्टनिंग ओइदबो पिक्चर मिंगोन याम वहन गदबा उ मतम याम इंपैक्टफुल ओइदबा अदुगुंबा हापोइदो नि गाय मालेमगी अतई मफमसिंगदा पांगथोकनबगुम मणिपुरदसु वर्ल्ड ओरल हेल्थ डे सगोलसेन नुमिता पांगथोकखि A happy mouth is a happy mind हाइबे हिरमदा लंफेल पाता लेबा IMA की हेरिटेज हॉल दा पांगथोकिबा थोरमदा वा ngangbada हेल्थ सर्विसेस की डायरेक्टर संबो गोनमई नाहाई मालेमगी ओइना मियोई बिलियन 3.5 दी यागा मरी लेनाबा लेनासिंग मायोकनरी यानाबा हाइबसी हक्सांगदा यामना नुंगाइतबा लायोंग मखल अमनी मरम अदुना याबु मसा मउ फना तरु तराना थमनबो होनबा यामनमक तंगाई फदे whole Manipur gi haridi say 93 primary health centers like primary health centers see the mainly center the akhoi doctor sing post of the adubu PAC se hojikti Indian public health standard gi akhoi ni improve tawrak aduna hojida medical officers sing ahum di dum ta ne there dental surgeon can be posted aduna adu sigi facility say around 20 facility out of 93 lay we are trying to upgrade now aduga UPSC urban primary health center 12 the amale aduga dental college se ani lay Jenims and Rims ani makse dum functional tawduna lebni and then out of the 59 dental facilities 2 are dental institutes then the 57 dental units are under the state health department and the support given under the National Oral Health Program are training of human resources. Moibu present the trained doctors di yad busuyamle. A doctor kaktana facility si ranto biade. We need a technician also. Aduga dental surgeon bu assist onangai technicians adum daka webne. नुमितरानी चथगदबा लाइरिकी मेला अमा मणिपुर यूनिवर्सिटी की ऑडिटोरियम कॉम्प्लेक्स दा सगोल से नुमितगी हौख्रे नेशनल बुक ट्रस्ट इंडिया की लमसिंग मखादा चथरिबा मेला अदु हौतोबगी थोरमदा वा ngangbada मणिपुर यूनिवर्सिटी की वाइस चांसलर प्रोफेसर नाउरेम लोकेंद्र सिंह नाहाई मणिपुर यूनिवर्सिटी बु हेना फबा यूनिवर्सिटी अमा ओहेनबा मतमगी अहोंग मतुंग इना अनोब खुदोंग साबसिंग महिरोइसिंग दा फंगनबा होनरी मसिगी मनुंग सन्ना महिरोइसिंगी वाखल लौसिंग हेंगेनहनबगी पांदमदा लाइरिकी मेला असि पांगथोकपनी प्रोफेसर लोकेंद्र नाहाई The performance of a university or higher education institution is judged on the basis of the quality of research work, the quality of knowledge, of how our students are performing in the world of knowledge, how our students are engaged in what type of research activities in different departments, in what way our students have been competing with their counterparts in the field of games and sports in different competitions in the country and outside the country. And more importantly, how our students are placed after their degree in different companies or in different government departments and so on and so forth. The performance of a university, the quality of a university is judged on the basis of how our students have been placed for job in different government departments, in different companies and in different private sectors. आकाशवाणी इम्फाल की पाव की सक्तमदा अखोई की सांदेल पाउमी जिरेम मोयोना सांदेल जिला की मतंगदा पीबा पाउदाम Ministry of Health amadi Family Welfare Government of India gi matungina
non communicable disease, cardiovascular laina, cancer laina, chronic respiratory disease, diabetes amadi atai NCDs laina na chingba singsina maram oiraga hakselga mari lainana mi sibagi marakta percentage khwaidagi hena wangi maram asina hairiba laina singsidagi ngakthokpa amadi control tauba ngamnabagi pandamda India Langakna National Program for Prevention and Control of Non-Communicable Disease state khudingda implement taukiba khak natadana program asi hena mapung phanaba infrastructure kangkhathanba human resource chawkhathanba population based screening tauba early diagnosis pangthokpa management and referral romda hena mityeng changhali Hairiba program asigi makhada Union Home Ministry na chahi asigi February kundagina tha asigi kuntra mathoi phawbagi oiba intensify special NCD screening campaign ama haudoki campaign asigi maru oiba pandamdi chahi kuntra henkraba mioi singbu hairiba NCDs lena singsiga mari leinana screening amadi real time monitor toba haibisini Manipur dasu hairiba campaign asi healthcare facilities amadi door to door outreach program gi kuthangda hojik leptana pangthokli Chandel jila gi oinasu February thada campaign asi jila thaki oina hodokhiba khak natadana District Health Society Chandel gi bidyeng makhada NCD cell Chandel la campaign asiga mari lainana training meeting kaya ama pangthokhi amadi campaign asigi makhada screening tattana tauri matang sida NCD Chandel gi District Nodal Officer Dr. L. Diben Singh dagi paudam ama Hariba screening drive asi 75/25 mission target haibadi NCD screening 100% yogdaba yadi haibagi pandam makhada sathaduna lakpani Chandian district ki makhada leiriba hen facility district hospital CIC PIC Ayushman Arogya Mandir health wellness center singda tariba doctor sing nurse sing community health officer sing NM singna saruk yaraga NCD screening asi kana sathari hariba non communicable disease screening asi da mapung oina tawjariba screening gi program asi hypertension BP wangba diabetes ki sugar gi level asi screening tawthokpa asina singba asina mapung oina sathaduna lagli aduna masagi sahi kunthra su khraba mioi sing nupa nupi khaktana hariba screening drive campaign asida saruk yahalli akhoi Chandian gi apunba leiriba population asi 68,335 leibani masida target population haibadi sahi kunthra su khraba apunba mioi masing asina 25,284 leire hojik phawbada NCD portal da phangkhiba hypertension screen dawkhiba data asi apunba mioi masing asi 11,754 ni percentage tana 46.5% ore diabetes ki screen dawkhiba apunba mioi masing asina 11,398% tana 45% oire hariba screening drive campaign asi laktringa gi mamang da hypertension screen dawkhiba apunba mioi masing asi 8,889 ni aduga diabetes ki apunba screen dawkhiba mioi masing asina 8,514 laikhiba aduna screening drive asi laktringai amadi lagla matungda improvement Chandian district ki oina kharadi leire akogi lemhoriba numit sing asidasu hariba akogi screening gi drive asi asum sathajaki aduna hypertension amadi diabetes thogan bayaba maram sing adu akoina nungti gi chariba chinjak sing dagi thogan bana ayamba oi amadi physical activity watpa mioi sing akchang gi arumba ka hena leiba fat thau thum gi chang asi amna ka hena chasinba yu gi chang yamna thakpa mioi sing hidang mana gi polom sing yamna chaba mioi sing sida hariba laina sing asi langnabagi maram oi hariba laina sing asi akoina matam kuina control tawdana thamlagadi BP stroke tawba heart attack tawba amadi chronic kidney disease na halakpa diabetic retinopathy naba singli nawri sontarakpa asina singba complication kaya thoganabagi asoba maram oihali aduna mioi khudimak sei kuntra su kharagadi screening asi da saruk yapinaba paujen pijari Matang asida Akashvani Imphal gi ipau kangbune puthokpa sayol gi pau gi saktam loizare khomjin ba musung puthokpa Thokchom Jogendrajit tengbang ba Thokchom Baron Lijakhiba Maibam Dwijamani